Kumzari, SKTV News po yung biriba pumnamak po lujing binataram nokchari, ahan madamaroy ba pausing pang bigani. Manipur da thokliba irang asigi achumma wail lengak asina purak na ba thazanada ba leidiba khudingmak samjinna ba anga mathak ta hotnagani haina Chief Minister Imnam Khemchana phongdokre. Manipur amadi Mizoram International Drugs ki curtain list yaure lamdam asigi nahasing na wakal fadaduna nisadagi laptop na hotna si haina Yas Minister Govindas Konthozam na phongdokre. Lengak asi mathok pangthokpa ngamdriba sida miyamna ngangliba sakliba tabada Sivasena Manipur Su Alliance Party ni haibada ikaire haina President M Tombi na phongdokre. Amasung miyamda fangan kiba magun leiba wail aduna legal aid ki wahan thok lep kadoribani haina High Court of Manipur ki Chief Justice M Sundar na phongdorakle. Miyam da pau sandok na pijari. Manipur da thokliba irang asigi achuma wail lengak asina purak na ba thazanada ba leidiba khudingmak samjinna ba anga mathak ta hotnagani haina Chief Minister Imnam Khemchana phongdokre. Wafam asing asi Manipur University ki auditorium da pangthokpa Nasamukta Yuva for Viksit Bharat Sankaf Abhiyan state ki thakta launch tawgi thoram da mak na phongdokhibani. Thoram adu da Prime Minister Narendra Modi na leipak asigi naha singi virtual ki kuthangda wari watai sanaba ki thoram masupuna yengminake. India lenga ki Ministry of Youth Affairs and Sports ki meeting makhada Manipur University ki NSS cell na State NSS cell ga kushamna duna cell ga pangthokpa thoram aduda Chief Minister Imnam Khemchana hai Viksit Bharat 2047 ki pandam masi phangna na bahotna bada leipakas ta leiriba naha singya choba thodang chawna lei maram aduna asingma thodang asida Manipur ki naha singsu angamba thakta saruk yana bahotna se madugi damaga ikhoi gi hogalakliba naha sing mayai kavani sadagi lapna leiba haibasi tangai fadaba mo ori amoram da hojik Manipur gi khongthang phauba train Yauraktu polam kaya pusilak pa yaure kumza lisingani ka kunganipan ki December thada Imphal da train yaurakna gi pandam thamle madugi matung border town more forward train yohanduna Southeast Asia ki leipak sin ga samnagani asingma phibam ama lakpa matamda Manipur gi naha singna khudong chaba longna na bahotna ga tapadi madugi damak sem sabo oina mayai kabani sadagi lapna leiba haibasi tangai fadaba mo oi haike makta makha taraduna Manipur da chahi ahum hena thokliba irang asi loisinna na bahotna bada kauthokpa ama sungak pibagi wakhalon chenma mathau tai masina chawkhatpa Manipur amagi lambi da changsilakpa ngamgadoribani thokriba thodok asi thamoi dungna adumak phumlaga leinarabadi lamdam asi manglomda changsinma ngamloi maram aduna irang asiga mari leinana achuma wild kani amadi thazanada ba leidiba sing samjinana ba lengak asina chauba thodang logani amarom da irang asigi chaitheng phangliba mipung khudimak lengak asina yengsili haina su Chief Minister Y Khemchana makhatana phongdoke Tharamadu Manipur University ki Vice Chancellor Professor R.K. Hema Kumar, Registrar Professor M. Premjit, University asigi NSS cell ki program coordinator na mithunglen sing oina saruk yakhe Santi leitaba lebak ma sapot payagi sapot pagi ityas tali thokriba crisis hai dai Manipur crisis chai ohum chudale bujina kara inter ko male masi aikoi hogenes amana ababu ko toga sapot pala bi sa tabata ragani madu nungi wakal onda rum pomdun leina bata ragani koi sapot pagam daba samaj mo ehogani aduna masi ai kechini minister mo thamjari sarkar na justice logani then trust division leiba kalau punya trust division dari si masih sebenarnya bawa benda asal orang lauri dua lauri ini, lalu na thok kemirang sina sapu pengrama adu masih adu kami communitarian lori na koi yang jadi matau matai matu yang jadi punya mana sida mayam saya tu sanisi ozasin koi International Drugs ki curtain list Manipur amadi Mizoram yauduna leire lamdam asigi naha singna wakal fadaduna nisada ki lapthokna da bahotna si haina Yas Minister Govindas Konthozam na phongdokre ngasi Viksit Bharat Sankaf Abhiyan gi saruk amoina Nasamuk Bharat Abhiyan gi saruk amoina Gen Z Against Addiction Nasamuk Yuvagi wasak lobgi thoram
India ki Prime Minister Narendra Modi na street pumbada virtual ki kuthang da hudokre. Ministry of Youth Affairs and Sports na senduna Prime Minister na haudokiba thorong gi sarok amoina Imphal Sastra ki kongbada leiba Standard College ki auditorium dasu thoram asi pangthuke. Thoramadu Youth Affairs and Sports ki Minister Govindas Konthauzam, Ketriga Assembly Constituency ki MLA Sheikh Nurul Hassan, Imphal Sastra ki District Youth Officer Prince C. Gupta, MY Bharat ki State Director W. Paulina Monsang, College Sasi ki Principal Professor M. Suresh, Faculty Member Singh, Staff Singh, Mayuri Singh amadi Maroi Pamiyo kya na sarukyaki. Thoramadu ko mari leina na Minister Govindas Konthauzam na hai, India gi leiriba mising gi chada chama gi manung da chada humpu mangadi, chahi kuntra mangagi makhada leiba na sing oiri. Nahasing asibu afaba lambida lamjing mamadi nisagi paktagi kanduna matik leiba leipak among oihana na buhot na ba mathau tai isa khakna tanai khoi gi koi beta leiriba miyam pumna mak amatoina leptuna nisa sina daba leipak ama semna na buhot na ba mathau tai maroina Manipur ga thangna na leiriba leipak Myanmar asi drugs kilamda jaithing chauna fanglaba leipak amane Masina maram moiraga Manipur so drugs ki chaithing chauna fangle international ki drugs cartel list Manipur amari Mizoram yauduna leirabani maram aduna lamdam asigi nahasingna wakal fadaduna nisadagi lapthokna ba honaba mathok tai haike. When you strong, you can do everything. When you determined, you can do everything. Loina to ngam ngariya. Anaina haijaning isida koi Manipur sida ngasi si Guru Dakshina ki program ko yaujai. Yaw matamda yamna pikpa country ama Rwanda haiba country sida Hutu haiba Titsu haiba community ani si makoi si hanaba yam hanara batung sida makoi si hujik si one of the progressive country mo ere African country ne akoi sigi madumda ne ko hujik lai ba koi tarmoi loiba akoi ki state sida aduna akoi na karigumba akoi Manipuri ni hay thoba akoi Manipuri ni haina thoba thokan matam du khakta da akoi gi irang si soina loisin bane ba akoi thamoi da leigane ba Siva Sena Manipur bu pamduna ngasi nong namioi nipan yaurakre paliba lengak asiga puna chatminabani haibada ikaiba faure haina Siva Sena Manipur gi president Moirangthem Tombi na phongdokre ngasi babu prada leiba Siva Sena Manipur gi office ta pangthokiba chomba thoram amada nauna party asida changlaknaba thongmi sing taram na okay Moirangthem Tombi na makha taraduna popi pambi thabi yaroi hairuba drug muthatnana bamadi illegal migrants sing changlakpa thingnuba hanagi chief minister miyamna lauthakre anoba lengak laklaga fagadra hairaga paliba lengak asi matho mata pangthok pangamdana leire ngasi miyam na lengak asi gi maramda ngangnariba saknariba mayam asi tabada Siva Sena Manipur asi ruling gi alliance party ni haibada ikai pa faure kari mathabak kharati tofam thokpani mikhal maya yorak pasi lan ama lakpaga manare oirakliba fibam asida kanagi sigi fibam asida yahon lakhibano haiba miyam na khangnaraba ngaktane lengak asi gi mayokta ngangluba matamda Machum chaba haiba wahi sijinare adubu Siva Sena Manipur document chatpa party amane machum chaba haiba wafam asi kudam changdam leirabadi puthok pirau kudakta pairiba fam asidagi resign tawge haina tombina singnake I know river presidential taba India government gi ujike akoi governing body ki member within the second I resigned to bigeba machum sabi bulong pithok bioba aduga Siva Sena gi president without documents without evidence kasi mo na Siva Sena president na kana gumom to bo akoi adumai na koi gi migi jatmang na koi ngang mulai teba aduga India da state kun ganipan aduga territorial kanosi nipan lebasi manungda amadi chumchan raga sarkar paibane ahum gatang sarkar paiba congress lisang sidna sahi yankai hena palam bukanda kari kamam tai thi jana yengbidraba adudagi thokiba akoi gi isai nau sing asawudi thokiba masigi poche congress na po mapot lataneba India ki constitution alai pagasi miyam na chumawayel fanghanba khakna fangpam tokpa hak khudingmak fanghana bagi thajaba supiri bani hain High Court of Manipur gi Chief Justice M Sundar na phongdurakle wafama singasi High Court of Manipur gi auditorium the Manipur State Legal Services Authority na selaga state ki thakta pangtokpa Legal Defense Council panel lawyers amadi remand lawyers singi capacity building program da Chief Justice ta phongdokhibani
High Court of Manipur ki Justice A.B. Mol amadi Justice A. Guneshwar na saruk yakiba thoramaduna Chief Justice M. Sundar na makha taraduna legal aid haibasi chap manaba YL fanganbada yumfam oiraga leidiba constitution pipa miyoibigi hak amane sel thongi fibam chadaba na maram oiraga natraga atay atopa maram kayadagi leipak asa leidiba mipum khudingmakta chumma YL fanghandaba yade mara leire haituna faraba miyoyamagi legal aid council aduna professional amagi chapchabi ethics naktuna mathau pangthokadabani legal aid ki kanaba fanghanba haibasi case masing yamba khaknati miyamda fangan kiba magun leiba YL aduna legal aid ki wahan toklep katoribani haina Chief Justice M. Sundar na makata na fongdoki. Equally significant, rights become meaningful only when duties are discharged with sincerity, competence, confidentiality, diligence, punctuality, empathy, compassion, and impeccable ethical standards are not optional virtues. They are indispensable professional obligations which are non-negotiable. Every remand hearing, every bail application, every consultation with an indigent client is an opportunity to reinforce public confidence in the justice delivery system. The predicament of the underprivileged litigant is often compounded by social, economic, and educational disadvantages. For penal lawyers, remand lawyers, and legal aid defense counsels, drafting petition is a daily task. Court decide cases primarily based on pleadings, motions, and briefs. A judge's very first impression is formed through your written words before oral arguments even begins. As the CCI pointed out, better drafting brings speedier success. For legal aid functionaries, your success directly translates into public trust. When you win justice for the poor, the common people gain faith in our legal services institutions. Our second session will be led by learned advocate. Paugi maraktana tin break matang nominasi. Sktv'na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba Sktvʼ gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yohanbiu Sktvʼ gi technology amasung magul leiraba service asida adumsu yaubiu Akupa Marol Gidamak, mobile number 7005-259-437, Natraga 8974-209-157 da call Tobiratuna Kangiba Yagani. Break matung to maya mutaram nokchari makhataba pau bizari. Sida Kanglup Kharana, Makoina demand Fangnabagitamak Chathariva economic blockade amadi, counter blockade asina, Yengtina Bagiwakalon, Hengat Alehaina, Amukona Fong directly. Hiramasiki Matang, the All Manipur United Clubs Organization, the Publicity Secretary Nathadropa Cherol Amanahai, economic blockade asi, Land Gimatam the Yamna Satiba, Kulayamo in a scenery, Malem Kiacho, Chobalan Amadi Hausi, Middle East Tokliva Unkanavasi, the blockade asi, Kulay Amo in a senaduna, Miam the Awabanang Hale, Maramadun economic blockade asi. Miyoy bakunagi charam met pagachap manai Manipur so economic blockade asi Kanglup khara gi demand fangnana pachathaduna lakle masida muknari masana counter blockade ki khongjang amuk changsilaga leiri asingma khongjang asina miyam kham thingna wahan batanatna nungsina da basu henkar hale loinana mipan tangbagi changsu nongmagi wangkhalaktuna hingbagi wahan thokle helaktre masida snatana khunda minariba furup masel amadi district singi marakta leinagata pamari adusu thadallaga thamle asiguma maram kaya asina amukona blockade amadi counter blockade ki khongjang Saugatana Lakpani Hari. Cherola Sina Makha Taraduna Hosik Manipur gi Lurava Tanja Sida, Bank Tiki loan Lori Bamio Singda, public Amadi private bank Singna, loan gi sen pam Konkap Pagi Matanga, Miam na Awaba Piroi Tabadi, Loinana
ꯂꯦꯡꯕ ꯌꯥꯕ ꯑꯃꯁꯨꯡ ꯌꯥꯗꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯃꯠꯂꯣꯏꯗꯕꯅꯤ ꯋꯥꯐꯝ ꯑꯁꯤꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯔꯤꯖꯔꯚ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯒꯗꯕꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅꯁꯨ ꯃꯤꯆꯝꯁꯤꯡꯗꯒꯤ ꯅꯝꯗꯅ ꯇꯦꯛꯁ ꯂꯧꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯂꯦꯞꯄꯤꯌꯨ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯋꯥꯕ ꯇꯥꯔꯕ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯏꯟꯗꯁꯇ꯭ꯔꯤ ꯆꯂꯥꯏꯔꯤꯕꯁꯤꯡꯗ ꯁꯦꯟꯊꯪ ꯄꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ Imphal More Lambi Paring Ithawal Police Station Konba Khangabok Sani Lauda Leiva Hum Suba Yarbi Kem Manak Tangarang Numidang Gari Ahum accident Thokpada Mioy Malay Kitra Hari Thodok Thopam Dagi Fangma Paugi Matungina Thodok Adungarang Numidang Pung Taraka Minute Kunrom Tarak Paduai the Tokibane Accident Adu the Lake Kitra Mioy do Hairok Part 2 Jingdom Poktagi Masagi Chahi Kuntrani Pan Suraba Ningthozam Inaucha Pokpa Subol Kawi Hari Pawasana Makha Tana Hai I-20 car amada miyoi ahum tonglaga Wangjinglomdagi Thobal tamna thorakhe Amaromda Thobalomdagi miyoi ani tongba Maruti van ama amuk miyoi amadi miyoi ahum tong Duna lakpa Honda Activa amaga I-20 car aduga thengai na kibani hari Thaudo aduda I-20 car aduda tonglakiba Ningthauza Inaucha mafam adumak tada laikidabani hari Loindana car aduda tonglakba Hairok Jingdong Poktagi Naurem Inaucha Chahi Kungani Toy Masung Hairok Part 2 Chingdol Lagi Beken Kobamio Anina Sokapan Nangke Nakalamaramdana Maruti Van Adu the Tongla Kiva Telaudagi Moirang Tem Pradip Chahi Kungataro Amasung Nong Tongmam Dasa Chahi Kun Amadi Honda Activa Amada Punalak Minakiba Mayang Imphal Vangun Salam Dagi MD Sohail Awas, MD Habibur Rahman Amadi MD Imran Su, Taudo Adu the Sokapan Nangki Hari, Soklaba Mio Singadu Tawal District Hospital Pukatuna lying Chetake, Adubulai Kitrabamio Yaduna Janamski Mirel Sang the Puratuna Tamkre Hari, Taudo Aduki Matang the police case Sama Reza Sarto Kibakaloinera, accident adu the Yawagari Ahumok Fazan Kre, Haina Pawas in a Makatari. Manipur Police ki team mamana miyoi anidagi yung liter chamriga kungamapan ngakona na kakchinglam khaidagi fagat pangam khrei hiram asigi matang na police at hadrok papaw amaki matungina polam singadu registration number MN0617989 oiva Maruti Swift car amat the plastic packet nifu da hap tuna purambani yung singadu ka kona na farba miyoi ani adudi andro kharam laikai digi hizam yohen bachahi kungamari amasung ningthauzam Joy Kumar chahi nifu mari ni hari More Police Station ki Marung Chanalaiva Water Pillar number 72 amasung 73 ki Marak Talaiva Umangi Mafam Amadagi Security Force Nangarang Kusukulai Kara Fagat Pangam Kray Farba Kulai Singadudi 9mm ki pistol ama double barrel gun ama radio set taruk hand grenade ani IED taruk ni haina police thadrok papaw amana khangalakle Imphal Jiribam Lambi da Satok Sasin Toriba Gari Singki text Kongkot Pada Chenabani Hiva NSTN Keki Kadarama receive memo amasung text ki token ngakona na fabangam kray hiramasi matang da police at hadrok papaw magi matung ina far NSTN Keki Kadar ado Tamilong District ki Manung Chanba Oinam Long Kundagi Lungthang Kon Panmai Kawi Masagi Chahi Kuntrani Toirom Sure Magnarang Security Force the Imphal Jiribam Lambi ki Kaimai Police Station Konba Mafam Amadagi Fagat Pangam Kibani Mangondagi Government of Republic of Nagaland haina thaba receipt memo tarahumdoi sil namlaba token taret seloi nalupa lising kun gachani pan ama lising ani gachani pan amadi baufeng handset amaga fagat pangam ki haina paw asina makhatari Stop poppy cultivation reforest our hill Saibawa Kolonamagi Makada Kanghupi district ki Manung Sanba Gopipung Kunda Ujara Thabaki Thormama Pangthukre Kunasigi Village Authority Village Forest Fire Committee members sing amasung Thado Students Association Sadar Hills TSA ka Kusam Nadra Pangthukiba Thormadu Ujara Kaya Thaki Loidana Kunasigi jurisdiction Manung Daraiva Chingi Saruk Singda Lamtu Singdra Mafamadu Buluna Thamke Thormadu Kumari Laidana TSA ki Department of Health Education and Environment ki Secretary David Thado Nahai Gopipung Kulasina Konba Mafam Singda Popi Pambi Sing Tharamdaba Asi Thagat Ningaini Madugidama Kulgi Authority Puthagat Pafongdo Clay Kulgi Authority na Kunagi Mayok Talaiba Popi Pambi Thabagi Thabak Thoram Singda Athing Mathamduna Mausagi Khal Kaihandana Thamnabagidama Uchara Kaya Thabagi Thabak Paikhalamba Sitam Janingaini Maram aduna Gopi Pungkulgi Kunja Sing na Paikalam Liba Thabak Thoram Sing asi Atopa Kulgi Kunja Sing na Sumatau Tamna Bohona Minasi Mafam Mama Kakta Mausagi Khal Yokatuna Thamana Pumna Makia Favoy Gatabanate Maram aduna Koi Kuding Magna Suanga Matak to Natuna Umang Wamang Ningtina Laiba Lamdamama Oina Bohona Minasi Haina David Thadau na Piltarak Ki
Scotland gi Glasgow da chathariba Commonwealth Games 2026 mai pak na saruk yarova India gi weightlifting team na ngasi New Delhi da leiba Indira Gandhi International Airport ta thunglakibada Delhi Meet Coordinating Committee DMCC gi thomi sing na airport asigi terminal 3 da taramna okhrei ngasi ayuk pung 10 mga rom tabada thunglakiba sanroi 13 madi course mga ga punna miyoi 13 na saba team maduda Manipur gi weightlifter Mirabai Chanu, Vidyarani Devi, Nirupama Martina, Amadi Risikanta Singh, Amadi Coast Nafisha Suyauki, DMCC na Manipuri athlete Singh na Levaga Sigi Mingchat Purakpa, Ngamlakrava Sanagi medal Fanglakrabi Mirabai Chanu, Lupagi medal Fanglakrava Risikanta Singh, Senjengi medal Fanglakrabi Vidyarani Devi Bu Thagat Pamadi Nungai Bafongtoke, Manipur gi Sanroi Singh na Malim gi Thakta, Manipur Kakta Natana, Lepaga Sigi medal Purakliba Si Matung Tarak Padasu, Hena Mai Pak Poirasno Haina DMCC gi Maike Digi Mangol PBK. Malem gi thakta chatuna medal lawraga lakpasida koi iraicha myam punumak DMCC gi team amadi laiminare ba koi iraicha myam Delhi da leiba NCR da leiba myam punna asi akoi oksew ga ni haiduna koi na samlaba koi khudon khara tawraga koi iraicha sing si da makta koi na ngai du na ngasi leptuna hauji sida leire aduga yamna maruoina koi gi lamdam sida sahi ahum hena tangdu leita draba adum ba yamna kaino torba phibam sida bawda koi leiba ki amadi malem gi thakta sumaina अखोगी होनरगा अखोगी मेडल लौरगा गोल लौर लक्पा ngambase masi akoi amaromda akogi yengo tam yam pungning junung siba amadi yam chu thagani ngai ne na thamjage aduna lebak myam so akogi ngasi akoi tawjariba chamlaba thoram sida akogi iraicha singsina sanabagi akoi malem gi thakta Manipur gi maming ji pukhalaga thambang ambase makhada su masiri henba torokpa ngamnaba mayam chamna pungning thogan minasi amadi akoina angamong amba mateng pangmani si aina sumaina mayam da thamjage Hauze mo state asida ngasi gi oikiba inga sagi pau pizari ICEA Regional Center Lamphil Fata ki phangma report ki matung ina ngasi state asida khwaidagi sabi ki chang Celsius degree kunga 10 manga oiki tu ka khwaidagi magi chang na Celsius degree kunga ni toi 10 manga ni nungsita yaw besing manal gi chang na ayukta chada marifutara ni thoi tu ka nungthil na chada humbutra ma thoi oiki aroi bata maroi pa pausing amukana pizari Manipur da thokliba irang asigi achumma wayal lengak asina puraknaba thajanadaba leiriba khudingmak samjinaba ngamba thakta onagani haina chief minister imnam khemchana phongdokrei Manipur amadi Mizoram international drugs ki curtain list yaure lamdam asigi naha singna wakhal fada duna nisari gi lapthokna na bahona si haina yas minister Govindas Phondozamna phongdokrei Lengang asi matho pangthok pangamdriba sida miyamna ngangliba sakliba tabada Siva Sena Manipur Su Alliance Party ni habide kaire haina President M Tombi na phongdokrei amasung miyamna phangan khiba magun leiba waila duna legal aid ki wahan thok lep kadori bani haina High Court of Manipur gi Chief Justice M Sundar na phongdoraklei Matanga sa bulletin na solution jare Manipur myam gi punsita khwaidagi na maroiba state asigi lepak asigi madi malam gi pangsing gi damak SKTV news bu meeting ta duna lebiyo khurumjari